Kuki Zo miyamna chathokasin tawbada thamliba athingb ase handoktrabadi National Highway to the blockade tawragani WCKCSO Kuki Zo miyamna chathokasin tawbada thamliba athingb ase handoktrabadi National Highway to the blockade tawragani haina WCKCSO na phungdorakli Kuki militant ge mingloguna nagagi ancestral londa Kuki miyamna tiger amadi German road haina mingthonuna kangpokpi gi kangkui amadi churachampur ge songpi ani gi marakta semliba phawna lambi ani ase yaningdaba phungdokuna FNCC na hyriba lambi asi yauna naga miyamna namna khundaduna leitaduna leiriba mafamsingda Kuki Zo kanglukki miyoising chathokasin tawbada thingbagi khongjang changsilaktuna lakhiba adu lakliba tha asigi nipan gi ayuk pung 3 phawbagi manungda handoktrabadi thangnaba mikupta hawduna National Highway to the blockade ki khongjang changsilagani haina kangpokpi da pangthokkiba pawgi mifam amada Working Committee of Kuki Civil Society Organization WCKCSO gi spokesperson Thamingland Kipgenda phongtokke Kuki sing na Imphal the government job kamari leinaba exam sing thaba chatpada AR na ngak senbinaba haijakre separate administration ki demand tawriba Kuki sing na education ki lamchauna government ki job sing changnaba honabada awaba kaya thengnaraba na maram oiraga Imphal da pangtokpa government job kamari leinaba examination sing da saruk yagadaba Kuki candidate sing na chathokasin tawbada Assam Rifles na mapungphaba protection amasung squad tawbada mateng pangbiu haina Kuki Aspirant Association na ngarang silong da leiba Assam Rifles ki DG da ayiba cherol thaduna taksinkhre hairi Assam Rifles ki DG da thakiba ayiba cherol aduna makhata na hairibana Kuki candidate sing na exam center sing da chatpada security ga mari leinaba sing yauna hiram kaya da awaba amasung khudongchadaba kaya mayoknare adubo hairiba examination sing asi mapung oina Imphal da masigi khudongchaba fangbana Guwahati natragana Aizol singba mafam singda chatuna exam thabagi khudongchadaba kaya mayoknariba asi koknaba Kuki aspirant sing na Imphal da lakuna exam thabada Assam Rifles na makhoi protection amasung squad pibiu Kuki community ki maikaidagi hairiba recruitment opportunities sing asi saruk yaba pami maramaduna makhoi bu Imphal chathokasin tawbada safe access pibirabadi awaba amata yawgana makhoina pamliba career sing asi mapungphana phangba ngamgani marubaduna Assam Rifles ke maikaidagi makhoina Imphal chathokasin tawba amasung examination manungda exam thaningba Kuki aspirant sing asege environment secure oinaba Assam Rifles personnel sing deploy tawnaba kanghanbiu hairi mamangi matamdasu Kuki Zo Council gi miyoy sing Bisnupur amasung Imphal phawguna Assam Rifles na kangpokpi tamna squad tawraga puthok pusin tawkhibagi thodok laikre matau adugumna Imphal da pangthokpa job kamari leinaba examination sing asida Kuki aspirant sing na saruk yaba ngamnaba makoida mapung phaba support amasung protection pibiyo Kuki Zo Council gi maikaidagi su hiram asida mijeng changbaga loinana job kamari leinaba examination asida saruk yaba pamliba Kuki aspirant sing asige asoi angam thokkanaba amasung khudongchaba sing asi phangan binamagidamakta Assam Rifles ka tanaduna thabak tawnaba taksili haibagi warosu yauri Ingtappa puraknaba chingnaba kayagi marakta lakpani kadagi hendok handana ngak selaga thamlakpada thadau inpi gi mihusing waraure Manipur da ingtappa puraknabagi matangda maitai CSO singa wari sanabada thadau inpi Manipur gi mihusing kadagi hendok handana thambagi thawongbu akanba mongda yaningdaba phungdorakle thadau inpi Manipur gi president M James na pangmi singa unaba amada hai Manipur gi yalau purup ama oina khundaragliba thadau singna kumjali singa sama pantara taretta songna kiba malem gi ahan balanjawda Manipur gi ningthaugi damakta lanthengna ke British ke mayokta sahi ahom sumna lalau ama hawduna Manipur gi ningtamba purakna ba honabada maroiba thodang lauke kumjali singa sama pantara taretta gina lisinga sama pantara mapan phawba hawkiba lalau aduda Jampip Tamilongi Sipu Khoting Thang Sitlongna Maroiba Thodang Lauke Kumjali sing masama paning putareta Manipur na ningthaupan balebak ama oiraba matamda thadau sip singa sana konungda thabak tawguna state asigi ningtamba ngangnaba thodang lawguna lakhe thadau phurupti Kuki ga mari leinade phurup asina Manipur gi apunbagi saktam kahendana thamnaba honaduna lakpaga loinana NRC update tawduna illegal immigrants halankhina ba thodangda mapungphana lawkhatli hainasu mahana phongdorakhe
ꯀꯨꯝꯖꯥ 2012ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯪ ꯇꯞꯄꯒꯤ ꯐꯤꯕꯝ ꯂꯩꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯔꯥꯡ ꯏꯝꯐꯥꯜꯒꯤ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯃꯩꯇꯩꯒꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯕ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯦ, ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯖꯣ ꯃꯥꯔꯁꯨ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯊꯥꯗꯧꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯕ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯧꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃꯠꯇ ꯁꯦꯟꯇꯔꯗ ꯇꯧꯕ ꯂꯩꯇꯦ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯊꯥꯗꯧꯅ ꯏꯪ ꯇꯞꯄꯒꯤ ꯐꯤꯕꯝ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯩꯉꯥꯛꯅ ꯁꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯥ ꯇꯥꯅ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫